ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV Gitya so cartoon Mahau being interviews Amataram. Sorry, more than Kutung Sada Bukra, the King and Shirkwe, Mayamda Chang and Ingbi, but Tia so cartoon seeing and from Zegatre, a second Makta, Wara with the Manolangachari, Marina, Nasiki, Pau Sissing the Yoruba cartoons in the cartoonist in a Kari, Haning Bakari, Fununi Bakari, Wakal Katan Nerdu, Miam the Tang, Sandunga Taksaba Adumba, program ni, Tia so cartoon Ham de Lokosake, Sangai Express key, on top Panita Haribista. Otopani the Hariba, Quigi, cartoon seeing view, Quigi Halani, De Bakarma Chaturaga, Halak Pagalabida, Waris Hanar, Sandra Lapagi, Shin Namanes, the Halamasnaye. A Fauba, magician Amana, Magic Tabumatamda, Yang Liverpool, Mayamduna, Nakna, Asian Adubo, Tagali Adubo, magician Adugi, Kadar Mayam to the Kangmangamte, Haina Quina Magic Toy Mayam since Yadum, a saying Bamtanate, Bigi Mangakaiba, Mutsam Nariba, Mi Pahaliba, Badungambanate, Tongama technique Mayama Sinarakanda, scientifically or technique Mayama, Adu Mayamda, Oki Hatare, Tuantuanba, Uhundaba, back to the Toba, Mang the Udaba, Duma Mayamba, Trick Mayam, Suyaribani, Aduma, Aduma Trick Mayam, the Yorokandani, Adu Smazi Haine, Haidana, of Mayam Taganariba. Adu mayam do man utpadna je khoi tori bu si manung sida kari tawrige se kanana kari tawge je khang dis ne hai do se amaj de kume aduni ta da hauji hauji Manipur da tawnare ba maya se karam mana aseng mano khang dre na arong asagi ko magician ji kanano kari tawbono behind the scene kari lady ma de len khang doni man tori mayam sing do babok tu di mang de yeng manung der kai lege maning de gem ta koina magic taw mutam da maningom dam te lei be yar oi kai na hai mayam do trick mayam ya wa khut kero kariyero machu manghaliba dagi se khunu olhaliba che dagi mayam se loina ma hapaga thamma bo ngaktani hekta sajillaga hekta mit hekta hallucination tawduna ko mit uhon manate mayam puna musingam manate aduna loina ma yaw ba du hai singba wakal thadara kanana adumba to report kadar di kadarani ona tawrisi kadar no du khangdre kana to be kadar no hai basi aseng basi kari no du khangdre na praja singda ji leiriba langtak na base si matang si khoi BBS na puthorokpa wakal khan bayam phajaba cartoon haidana thamjage pathang de leisina khoi sana lebaki loire dana haibaduni seida picture ni some interesting way asona kan de leisina khoi gi laloba kuki lalobani sona kan de leisina khoi gi paramilitary force ni aduna khoi jaina bodo mayama adida mana aduda saitharaga hairakuni ipai kari pau tam kera haiba aduda osagi paramilitary force de Assam rifle ni aduni dudi koi haija roi kanano kaino dudi chingi ni aduga hari pot ni ji tonani podu kaina kanda amar khumak padune operation lakani yadaba nomi ngak thamuko ayabadi lot lona pau pine bagi mong la kai bagi mong ni leise ji koi valley gi jaga singda dum nan pha ba nomi mayama carbine dagi AK47 dagi mayam phagat pa mayam duni imphal eski jaga dagi ana koi chura champulungi ka na koi pipe bomb ka na nomi gum ba draga haji fau dudi khulai ji apa amta phagat pa se leiba udri na sagi cartoon thamning mu da duna ne akoina je mayam ma gi mase mase mayam pi koi ipai to in haiba dugi lowra kan ni pai kari pau tam kera han information pi bagi mong le da la ka na ga moi pina baduni pi ba cartoon operation lakani yadawi no menga ka thamuko aya basing di lo na lo sel lo na hari baduni ma sumba ko oija la ka na ga sagi cartoon ni sin thagalak pa adum ba imagination ni
ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯃꯅ ꯍꯪꯕꯅꯤ MLA ꯃꯟꯇ꯭ꯔꯤꯁꯤꯗ ꯑꯗ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗ꯭ꯔꯥ ꯁꯤꯜꯂꯣꯏꯗ꯭ꯔꯥ ꯍꯪꯕꯅꯤ ꯑꯗ ꯃꯥꯅ ꯅꯣ ꯂꯨꯆꯤꯡꯕ ꯁꯤꯜꯂꯣꯏ ꯁꯤꯟꯒꯗꯕꯗꯤ ꯃꯣꯠ ꯆꯥꯟꯅꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯦꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗ ꯂꯩꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯁꯨ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯀꯟꯐ꯭ꯂꯤꯛ ꯂꯩ ꯏꯃꯨꯡ ꯑꯃꯇꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅꯦꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯗꯤ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯑꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯂꯨꯆꯤꯡꯕ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯟꯒꯗꯕꯗꯤ ꯃꯣꯠ ꯆꯥꯟꯅꯗꯕ ꯀꯥꯡꯕꯨꯗꯨꯅꯤꯅ ꯃꯣꯠ ꯆꯥꯟꯅꯗꯕ ꯈꯔ ꯌꯥꯎꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯈꯪ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗꯣꯏꯅꯤ ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯦ ꯑꯗꯨꯒꯤ ꯄ꯭ꯔꯨꯞ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯁꯤ ꯂꯨꯔꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯈꯤꯇꯪ ꯇꯥ ꯇꯦꯇꯤ ꯅꯥꯕꯨ ꯁꯣꯏꯕꯗ ꯍꯦꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯖ ꯇꯥꯊꯔꯛꯀꯗꯕ ꯍꯩꯊꯔꯛꯀꯗꯕ ꯃꯑꯣꯡꯗ ꯂꯩꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯇ ꯂꯨꯆꯤꯡꯕ ꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯅꯍꯥꯟ ꯍꯥꯏꯗꯨꯅꯤ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛꯀꯤ ꯗꯥꯛꯇꯔ ꯇꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯆꯠꯐꯝ ꯀꯦꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯜꯂꯨ ꯍꯥꯏꯗꯅ ꯈꯕꯔꯗ ꯐꯣꯡꯅꯈꯤꯕ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯅꯣ ꯂꯨꯆꯤꯡꯕ ꯁꯤꯜꯂꯣꯏ ꯁꯤꯟꯒꯗꯕꯗꯤ ꯃꯣꯠ ꯆꯥꯟꯅꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯗꯨꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯂꯦꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯥꯏ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏ ꯆꯧꯀꯤꯗ ꯐꯝꯃ ꯂꯩꯕꯗꯨꯅꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯥꯔꯔꯣ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯖꯥꯠꯅꯤ ꯑꯉꯥꯡ ꯊꯥꯔꯒ ꯃꯣꯏꯅ ꯃꯕꯨꯡ ꯆꯥꯛ ꯀꯠꯊꯣꯛꯄꯤꯔꯨꯔꯣ ꯈꯣꯠꯂꯨꯔꯣꯅ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗꯨꯅꯤ ꯃꯥꯅ ꯆꯥꯛ ꯆꯥꯔꯔꯣ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯦ ꯑꯅ ꯑꯗ ꯈꯨꯝꯃꯛꯄ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯇꯣꯉꯥꯔ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯣꯛꯅꯤꯡꯕꯅꯤ ꯑꯩꯈꯣই ꯇꯣꯉꯥꯔꯥꯅ ꯈꯜꯂꯨꯔꯦ ꯑꯁꯦꯡꯕꯗꯣ ꯇꯣꯉꯥꯏꯁꯤꯅ ꯑꯣꯏꯗꯕ ꯄꯥꯗꯕ ꯑꯣꯏ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯅꯪꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯗ ꯂꯣꯏꯗ꯭ꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯇꯣꯉꯥꯔꯥꯅ ꯈꯜꯂꯨꯔꯦ ꯍꯥꯏꯕꯅꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯇꯧꯔꯁꯨ ꯇꯣꯉꯥꯅꯤ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯇꯣꯉꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯇꯣꯉꯥ ꯉꯥꯛꯇ ꯑꯣꯏꯈꯤꯕꯗꯨꯗ ꯃꯥꯏ ꯅꯨꯄꯤꯅꯕꯨ ꯆꯥꯛ ꯆꯥꯔꯣ ꯂꯥꯛꯏꯕꯁꯤꯗ ꯇꯣꯉꯥꯔ ꯈꯜꯂꯨꯔꯦꯅ ꯍꯥꯏꯕꯒꯤ ꯌꯥꯝ ꯐꯖꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖ ꯄꯤꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦꯁꯤꯗ ꯌꯩꯕ ꯐꯣꯇꯣꯁꯤ ꯃꯌꯥꯝ ꯌꯦꯡꯉꯦ ꯑꯗꯨꯝ ꯀꯅꯥꯅꯣ ꯌꯩꯕꯁꯤ ꯑꯩꯈꯣꯏ ꯑꯣꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯁꯦ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯑꯐꯇꯔ 5 years ꯃꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯐꯝ ꯊꯥꯗꯣꯛꯎ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯑꯗꯥ ꯇꯧꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯌꯦꯛꯏꯕ ꯂꯥꯏꯔꯤꯛꯁꯤ ꯀꯅꯥꯅꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯎꯔꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯕ ꯐꯔꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯤꯅ ꯑꯗꯨꯅ ꯑꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯕꯣꯏꯔꯦ ꯐꯩ ꯈꯪꯅꯕ ꯇꯥꯔꯦ ꯑꯗꯨꯗꯤꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ప్రజꯥꯁꯤꯡ ꯀꯩ ꯂꯩꯕꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄ꯭ꯔꯖꯥꯅ ꯁꯥꯎꯅꯤꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯌꯨꯝ ꯃꯩ ꯊꯥꯅꯦꯅ ꯂꯥꯛꯄ ꯌꯥꯎꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄ ꯃꯣꯛ ꯕꯣꯝ ꯀꯥꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯟꯗ꯭ꯔꯒꯁꯨ ꯄꯤꯛꯆꯔꯁꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯅꯤꯁꯇꯔꯅꯣꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯄꯜꯂꯨꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯩꯗꯣ ꯀꯦꯁ ꯇꯧꯒꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗꯨꯅ ꯄꯟꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯂꯩꯔꯤꯕ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯑꯗ ꯀꯣꯔꯠꯇ ꯀꯦꯁ ꯂꯦꯞꯄꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯨꯗꯩꯗ ꯉꯁꯥꯏꯒꯤ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯣꯞꯁꯤꯗ ꯆꯪꯉꯛꯑꯀꯥꯟꯗ ꯍꯥꯏꯕꯅꯤ ꯌꯣꯔꯣꯅ ꯏꯟꯇꯔꯅꯦꯠꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯤꯡꯈꯤꯗꯣꯏꯅꯣꯅ ꯀꯦꯁꯇꯒꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛꯁꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯕꯒꯤ ꯏꯁꯨꯁꯤꯗꯅꯤ ꯃꯌꯥꯝꯁꯤ ꯋꯥꯅꯕ ꯑꯣꯐꯀꯣꯔꯁ ꯕ꯭ꯔꯣꯗꯕꯦꯟ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯌꯩꯇꯣꯡ ꯐꯝꯗꯣꯡꯕ ꯈꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯤꯗꯔꯁꯤꯡ ꯈꯔꯗꯤ ꯊꯕꯛ ꯁ꯭ꯃꯨꯠꯂꯤ ꯐꯪꯁꯟ ꯇꯧꯅꯕ ꯑꯩꯈꯣꯏ ꯈꯔ ꯃꯣꯕꯥꯏꯜ ꯗꯇꯥ ꯌꯥꯍꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯩꯁꯤꯡꯁꯤꯗꯤ ꯃꯥꯁ ꯑꯣꯏꯅ ꯌꯥꯔꯝꯕꯗꯣ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯉꯔꯥꯡ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒ ꯑꯃꯨꯛ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯨꯛ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯀꯤ ꯐꯤꯕꯝꯁꯤ ꯏꯟꯇꯔꯅꯦꯠꯁꯤ ꯌꯥꯔꯛꯇꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯂꯥꯛꯀꯥꯟꯗ ꯃꯗꯨꯒꯤ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯗ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯗ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯕꯥꯅꯤꯁꯦ There is lot of unwanted scenes happening on the highways. National highways da toan toanba ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗ ꯑꯃꯁꯤꯅ ꯑꯃꯨꯛ ꯈꯜꯂꯒ ꯍꯥꯏꯔꯦ but I don't think those acts are accepted in the SU agreements aduna aidi kem khandokda khangde aidi adudi hana chamana ponini SU da leiba kangbu singa lut pat tauba kari tauba aini sai ayuk nata nainaba saijabuduni akhoi suspension of operation haigidi license to kill license to extort license to loot ana opali paraga sigi ground rule mayam thugaire leiba nongmai thambaju nakani maktagi so lon gadabani so khoi nongmai paiga lambi thokpa yade only magi designated camp du da ngak selaga magi leaders ngi ngak chana leigadabni haiba to an ba ground rule mayam lei madu thugaire gani aduna national highway to an ba la loop singini ji khari si naga gi su kuki gi su aduna hajik tawduna
पेट्रोलियम प्रोडक्ट की दा कोई नोमै कापसले गाड़ी थुगाई रेदना मोई थबक चप ngamroi hain tawba adagagi haji corona na maram morakanda mu kugi outlet lam ledi mem singsi thau phatna yom mangam daba paisa mangba haji torokana madum aduna koi hayengsi ban tawni oil pump ta hangwena haji oil pump ta hangwe ham na misik pyam kiu de leina mani adi thau han do gi hekta panic buying tawdana palising amana chapa lising ni chapa ya the full tank full na tawna gadam myam do duna adu so achoba crisis samadu thola ni ngai me leite ai kona ga da chang duna tab hekta phangoro nation of film dunia duna manipur ki situation si dunia duna highway de tori myam sing si di to honung da thodok thu ai di kem khante si di han almost I don't think those acts are accepted in the SU agreements asi di SU agreement lo yaw le re tho ga khai da na mun da le lo re ona kai khena ba le di ge na thamak pa ofam ni na yam phajaw ofam ni tham jage duna myam so dum feedback session ne na pibiyo kamai dorogadi koi program se na phajagade mayam pirak ko session ko thak to na bona jige ai hom thamjira ngasi di ELITETV gi test of cartoon gi bhaw matang asoi lo senjere beng ta video sung baw kana khoram jabaglo na kadin be thang jiri binibis Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare akupa marol gi damak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Biganu ngasimak contact tobirau terms and condition apply